Ahanbada Maroiba Pau Pisari. Defense Minister Rajnath Singh Army Chief Kaloyina haying Imphal da lakadauri. Lambi chatok sa senda ahong bakarat laikani. Imphal da sanakadauriba chama kuntramathoi suba Duran Cup ki Manipur Derby gi yenglaga hayeng half holiday lakhokre complimentary ticket piba haukre. Suna ne sogi makada awang nongpok lamdamda ILP chana handu CAA handu o haina kongjang sangsin kre. Yaribok ajad golai digi kaital manri fawagi lambi sembi dabagi mayokta matam kaptana lambi tingzin kre. Amadi Jama Kuntramathoi Suba Duran Cup ki match singda Bengaluru FC na Jamshedpur FC bu ani amada amadi Orisha FC na NEU FC bu at taruk sinoda maiti bapi kre. Kurumzari amadi PONYTV ki prime time Manipuri news meeting tabiri basingbu Jennifer Sharma na taram nokchari hojik pau sandok na pisari. Union Defense Minister Rajnath Singh amadi Army ki Chief General Manoj Mukund Narawane hayeng Imphal da lakadauri. Makoi anina hayeng Imphal gi Khuman Lampak Stadium da Jama Kuntramathoi Suba Duran Cup sanaba hudokpada saruk yakani. Khongchat asagi yenglaga lengak nasu Jackson Thaurang matik chana pakhet kre amadi hayeng nungthil pung amadagi Imphal gi lambi singda chatok chasin tawbada ahong bakara laigani hairi. Hayeng haudopagi match da Manipur ki team ani Neroka ga Trauga numidang wairam pung tarukta sanagani. Union Defense Minister na tang taramapal da Chief Minister gi yumda changlam laba matung Mantri Pukri gi Army camp da Raksa Bandhan gi thauram ama saruk yakani. Hayeng Imphal da sanagadoriba Jama Kuntramathoi Suba Duran Cup ki Manipur Derby da Union Defense Minister Rajnath Singh laktuna yenggadoriba asagi yenglaga Manipur da leiriba lengak ki loisang sing mahai tampham sang sing half holiday oinaba lengak na lakthokre. Imphal yauna Assam gi Guwahati amadi West Bengal gi Kolkata da sanagadoriba Asia gi khwaidagi leadaba football tournament ama oiriba Duran Cup ki Jama Kuntramathoi Suba edition Imphal gi oina hayeng haudokani. Amaromda hayenggi match asi yengba fanghanaba laingaki Youth Affairs and Sports Department na complimentary ticket lising tara manga lem na piba haukre. Department asiki Director T Fulen Mitay na haikibada khongthang asi Chief Minister gi pautak matung inna complimentary ticket asi miyam na yengba yahanaba ahanba lakpada pibani haiki. Mahagna football bupam biba miyam na hayeng floodlights ki makhada sanagadawriba match asi ngan na lakpiduna miyeng tabire na basu apil tawrakli. 131st edition of Duran Cup Mayam and Kangarapani venue on the Kolkata, Guwahati and Imphal sector Sida Kogi Manipur Gimaming Lairabate Mani Trau Neroka with ISL Gite Mani Kogi Hyderabad FC, Chennai FC, Madi Indian Army Gi Defense Kite Mama Services Kite Mama Army Red Koi Timangana Toraga Kogi Aitin the Manipur Derby Heraga Hokok Sagani Kogi Honorable CM Pamza Kogi Matungina Kogi Manipur Derby SC Manipur gi mafam kapchen koya kadang makal lagi ba mi meyam singchna yeng bayan na bagi tumakta koina complimentary ticket se tana koi organizing committee da dilawaga 15,000 ticket free distribution to jagre do si koi gi ticket se ahan balak pata bisa bani na koi Manipur gi lagi ba koi gi football sana ba club singda at the rate of 30 per tickets koi Manipur gi club adi Manipur state league sana ba lagi tongan individual kaya sing bagi defense ki services ki dalai riba koi ki Manipur police amadi atop din mayam sing super supi hindu koi ki VIP ki gallery se dekhitang limited hoy bana kinate koi VIP gallery se yon jatre or free distribution top jatre ana mayam da koi na appeal to se Union Defense Minister Max Subu yeng boleng birak katabuni na yari ba makai nganna koi pung mangaga ine tarata ta ki de koi ket loin bak lonsin jagani bana tongan ba cultural program mayam masuk to katabuni na koi nganna isa ki pambi batin sing da chair to na bi kong stadium na tala yi haitna si lotus ni truda
All Manipur Students Union MSUNA North East Student Organization ki makhada ngasi North East State khudingmakta Inner Line Permit ILP chanahanlu amadi Citizenship Amendment Act handu uhaibana chingba warol sing yawba demand tarani thoi taksiladuna khongjang ama MSU ge office mamangda chathakre Hiram asga mari lenyana MSU gi President Hobizam Chalam bana phongdokhibada India gi manungda North East State asi yamna apikpa mafam amani Ngomkhai manakta laiba state oibana maram oiraka yumthang nariba laibak singdagi North East State singda mitop changlapagi chang nongma nongmagi wangkhatlakli masina maram oiraka North East State singda ILP asi athuba matamda chanahanba mathau tai haiki NRC lising amachama palyangkhai mathoi asi update tawduna lamdam asida upspa CAA na chingba ek amadi bill asi lokthokhi gadabani haina phungdokhi North East State asi akhoi lebak yam saudaba aduga India gi oina geographical area di yengaga so 8% khak oiba aduga mi masing di yengaga so 3.8% khatang population se share tawna maram oira kanda akhoi gi international border sing siga share tawna ba maram na akhoi gi illegal immigrant sing ase akhoi masing langam dana akhoi gi lona sanga myam se maram oira kanda North East people sing asi di mito mian sa sing na aduga illegal immigrant sing namjila kanda akhoi gi yamna ising saung thop adunga film khak yamna leiba aduna maram oira kanda akhoi na tanjari ba se athuba matam da akhoi gi ILP asi North East gi leibi se khudi makta nan biu aduga loina na NRC 1951 asi update tawbiyo haiba wafum duni aduga ani subadana akhoi yamna draconian law ni haina akhoi Armed Forces Special Power Act se North East gi pro lokthokhi baduni akhoi pamjari basi loina na akhoi CAA su lokthokpi ba aduga akhoi Assam gi accord asi su yamna athuba matam da implement tawbi baduni aduga loina na akhoi leiba international amadi national gi leiba border de leiba issue sing maru oina border pillar gi issue leiba akhoi Manipur gi international border share tawbani na haiba issue sing asi solution biba North East gi leiba pal sing gi cultural amadi history gi phom oiba akhoi gi adugumba education policy ma athuba matam da sembiu haibaduni Lambi sembi de bagi mayokta yaripok ajad golai degi kaithel manbi fawbagi lambi khoisang naraba miyamna ngasi ayuktagi hautuna matam kaktana thingjin kre lambi sem driva fawba khongfom handok loi haina warep low kre Hiram asga mari lenyana khongjang da saruk yakhibi maibam ibe tombina paumi singda phungdokhibada yaripok ajad golai degi hauraga top jingtha pukri achauba lambi ningthau nai yambem fawduna kaithel manbi fawbagi kilometer kunlom sangba lambi asi chai kayadagi pibam sokna lairak lambi amani Hariba lambi asi samjin binaba mari leinaba authority desu kayarok hana hakiba laikre adubu laibak thibadi ngasi fawbada maikai somgi miyamna chahi lisang sina mayok narok iba khudong cha daba kaya asi ubidana laithokpa asi yaningde lambi asi khul kaya fawdok fawjin tawnaba yamna maru oiba lambi amani haukiba chahi ani ahum asida fibam sokpa hanjilakpadagi lambi asida khudong thiba kaya gari puthaba kaya accident kaya hanjin thokre adubu ngasi fawbada authority ge marketing positive oiba response ama fawba fangdri athuba matamda hariba lambi asi semjin biu natrabadi lambi thingbagi khongjang asi su handok loi madugi su mathakta hena kanba khongjang kaya changsilagani haina mahakna phungdokhi Ajad golai dagi na kache mambi baugi lambi je asida school mari manga gi angang ni chali je maruina ahan ji khara phagre akhone yeng jabada angang singna nan laga bhen jida satpa yada ba dagi khong na lakpa na satpa yada ba maram aduna leiriba kache mambi dagi na akhoi gi thongkhong phawba leiba club organization mera pa bi khoi mayam na lambi se sembi ragani haibagi are pawa do khangdri phawba akhoi bal tawba haina ngasi dagi warep na duna akhoi myam bal tawjara maramadun asiga mari leina ba authority singna leingakna asok yamna phataba lambi se Manipur da leiram maroi haibado amuktang di laga miyang tabiraga asaw asangna monmo lawba gari bathakta chatpado aduna khangbi daga su khongna ngakam chalaga akhoi gi lambi se khangbi raga akhoi parjabu adagi haura iba angang laik tamiba mayam sibu nuksi biraga athuba matamda lambi sembiu haidana koina lenga ki magaida akoi mayam na khot thangkatna haijari lambi sembiu akoi lambi sembiu akoi lambi sembiu Bisnupur district ki oina mamang lekai de leba 5th MR leba TS ibohal bigi misi yaning daba utuna tidim lambi bantong na ba thorang toramba adu lenga kayana ba burak padagi handokre ngasi oinam da pangtukpa pawgi mifam amada JS ki convener CS ano bina hakibada mamang da thodok asigi matang da wari sanana ba hotna bada awaba oikibadagi iho ama changsina ba hotna rubani adubu Kendra asagi MLA amadi Minister Govindas Konthauzamna jaw nga mating pangduna CM ka wari sanabadagi yanaba puraktuna ban asi handokpani
loinana asumna yanaba lambida puraktuna imung manung amadi miyambu wakhal leitana leinaba sinbibagi damak CM bu oinam gi miyam amadi JSC gi maikaidagi thagatba phongdokhi Tamam ibu hindi singhana HMR narongda lekhidabagi misiga mari lainana JC oinamna ban tawgani haina sanction lamba khongjang adu ngarang tang 13 2022 gi numit asimaktada Honorable CM ga unazaduna bal hanto ke haina miyanggi mafamda JC oinamgi maikaidagi ningsingjari yamna nungaijai aikoi tasengna hairagadi aikoina Honorable CM da Hasan Zakiba memorandum gi reply pirak tabana maram oine response amta pirak tabana maram oiduna haukiba tang 13 da Manipur tidim note ban tawgani haina tawrambadagi akoigi oinam kendragi hauji Honorable MLA oibi Srimati Ningoina Panjarabada Irengbam Nalini Debina Honorable CM ga unabagi employment laure haidana akoi JC da takpirapadagi JC na kudak maktada ahing nongyaida akoi bal handok sabani Thobal ASG MLA su oidiba hanagi Chief Minister Okram Ibobina mahaki Local Area Development Fund lisingani kunithoi dagi saba loiraba Thobal ningomba mamang lekai gi Lamboy Bon Community Hall ngasi hauna bi matung inna MLA o Ibobina sangraduna lekai miyanda kusina kre Organizing Committee Lamboy Bon Community Hall amadi Social Development Club anina siduna pangthokiba Community Hall sangabagi tharam aduda Khangabok ASG hanagi MLA o Landoni lekai gi ahal Okram Ibo Chauba amadi Thobal Municipal Council Ward number 10 ki Councillor Nizam Jamuna Devi su Dice member sing onya saruk yakhi Thoram ki sarugama onya club asina kon mafamda leiba handak pangthokiba class 10 amadi 12 exam da thoidok hendok laba mahairoi sing amadi sanaroi sing da khudol piduna pukning thawakhi cultural show kaya su utkhi lekai sing sigi thai phadaba hojiki lamchi yamna sinura abunina ado koina ngawari da haibu tare madudadi mama sanggoi kanagumba khara upai dai ba imungdadi makha sanggoi awang sanggoi mama sanggoi da natana ado deva karma tawbo khosi admai magi sumangda ai tawagi oiro ngong phongdong bo ro loina tawnara mai hojiki mising sum hengalapa lamdi pak sawo hengalapta banina community hall si yamna darkar hoya lekai kudingi aduna masisu aina sumi uwa kawan kenagi haitare inau jinjin de harau jadra moina di masilo selera aina sumi yeng kenna si manung de masik kwai pipo community hall ndo man ba sumi Ministry of Social Justice and Empowerment, Government of India के National Institute of Social Defense (NISD) New Delhi na Thobal District की वांगबल दलैबा Interested Rural Development and Educational Organization IRDEO RRTC का खुदसम नदना वांगबल दलैबा IRDEO के complex ता ngasi one day intergeneration bonding मेला पांचोखे Thoram aduda Khangabok ASG MLA Surya Kumar Okram MSPU and SCWFM Manipur ki President Dr. M. Rajendra Thobal ki District Social Welfare Officer A. Kameshwar National Human Rights Commission New Delhi ki Senior Board Member S.S. Hari Mohan amasung LAPS Wangbal ki Headmaster T.S. Bagiratna Sarukyaki Mela aduda ahal sing na puthokpa pot sing amadi health kamari lainaba yangna tongan ba stall sing hangki Thoram ki sarugama oina doinina tongan ba lamda award fanglakhraba sing Kumbi Bazar dagi National Awardee KS Ibn Pishak Devi State Awardee Long Jump Pisak Singh Female Drummer Laisram Mani Devi amasung Padma Shri Awardee Hanjabam Radhe Sarmida Achamba Kudol Singh Pituna ikai khunaba utki Mahaki warol piratuna MLA Okram Surya Kumar na haikibada ahal laman singbu luna tauba kurumduna ikai khunaba utpa ngasigi haurok iba mirol singdadi khamnarokta bagum tauri ahal laman singna thambiramba chanalon chat sing asi apaba oiragadi ngasigi haurok iba generation asinasu tamjafam thoki ahal laman mayam dagi aikoina hiram khudingmakta tamjahoba yaba mayam ama lairibani Manipur gi oinasu ahal laman singgi oiba kendra khudingmakta kari toba yaba laibagi haiba adu assembly da pukatuna khanagi haiba wafam su thamki Handa respect pivasi hanadi yamna
हन्नमा गुरु मा एक थेंगनबा मतमदा फोंग पाइना खोरमदना यामना रेस्पेक्ट लाइगा तोंगरबे हुजिक तौदे हैबनते हुजिकी लाइरिबा न्यू एरा हुजिकी थोलगिबा छात्र छात्री मैम नहारोल मैम अंगांग सिंह हगलगलिबा मोगी ब्रॉट अप स्टाइल हैबतरे अखोइना अफबा मा सिदा तंबीबा मतमदा न्यू जनरेशन नेना लाइबा आईगी जनरेशन अखोइगी जनरेशन ने बुखंगे आईगी ममांगी जनरेशन ने बुखंगे आईगी मतुंगी लाइबा जनरेशन ने बुखंगे जनरेशन दा हाना अहल लमन लाइगुरुगा थंबिरंबा मसिगुंबा चना लोंचक मसि अफबा ओइरदी अखोइ तमजबम थोए है पावगी बेरक थकना अतिन बब्रे अमतंग लौमिनसी Admissions open for Smart Universal Academy. Free admissions for all the students. Free half tuitions fee for students scoring 60% and above. Free tuitions fee and book for students scoring 80% and above. We also provide well-furnished and widely spread natural-friendly campus for excellent academic atmosphere, well-experienced, trained, highly professional teachers, digital classroom, well-equipped science lab, regular health checkup, world-class fitness center, separate hostel for boys and girls, and also available transport facilities. For more information, please contact 9856 508215 or 841-5040-891 or 9366-149064. ब्रेक में तुंग तराम नौकचरी मखातबा पाव पिजरी Imphal West Commando gi kanggu amana ngasi ayuk singzamai wangma ketri lekai mongkhang lambida thi bahumbagi thabak sathabada KYKL gi mioi ama fare hairi faraba mioi adugi maming maibam Romeo kawi chahi nifu mapal sure mahak laikhidraba M Babu gi machanupani mahak lup asida lising ani tara mangada changbani mahak KYKL Self Style Commander Special Finance Tombi gi makhada April lising ani kunithoi dagi thabak tawrakpani Mahang na haidurapada tongan ba department singdagi hauzik fawbada lupa lising humpurom khongbat krei thabak asida mahak na amuba machugi registration number MN1V2044 oiba Hero Blazer ama sizinai Romeo amadi mangondagi fagatpa gari mobile ama Aadhaar card ama galdonya na Irilbung police station da sinakre hairi UNACO School Khongmanna ngasi Freshers Day cum inauguration of academic block senior secondary gi thoram ama pangthokre thoram aduda UPF ke advisor YK Diren Harry Kon gi president Longzam Ratan Kumar CCSK gi president Jitendra Ningomba Lipul gi president Somarendra Thokjom Amuko gi president PS Nando Luwang UCM gi president Joy Chandra Konthauzam UNACO School gi director Aruo ke Mukhopa Jaisu Sarukyakhi Thoram aduda amuko gi president PS Nando Luwang na phongdokhibada hawrakliba angang singna Manipur gi hawzik laiba phibam asiga chanana imalibak ningbagi wakhalon chenhanliba asi thagat ningai ni mahiroi sing mapanamda chatpagi mahutta Manipurda adum tamhanna bahotna ba asi afaba khongthang ni maramdi mahiroi ama mapanamda mahik tamba chatpa matamda chawraba senthang amasu mapanamda chatlibani adum apni Manipur ki maza sinta Manipur ki lai environment se suna laga maiba maza di mafrut musim bagi bagi wakalo no chadna ba vision do madu ne kai thune je marandi Manipur se apa fruit amane apa fruit bagi apni boiwa misi boiwa operation ki boiwa mama pene da ya masi madam madam da sa ki yos mala atum da madam da Japanese army sing surrender to mafuda halaga no ga madam da na madam da la la misi ne gadri aina agin miti magi le bas harjo operation magi Ba phibam no to phibadungina thabak ko ma thukta hai ya mena underestimate to oi da ngomba ai sing asi wa thongba maya shuwa he ada tunsi da mai pa pa di si maru ya he emela or medal thonge na mai pa he ya di lamje to sungai ma phasa le na si maru ya he di tunsi di si do mai pa pi la di le e si do mai di pi la di le ada hona bale to sungai ya de Manipur Pandit Loisang na sinduna numitara mangani chupna sa thagadaba lai harauba sintak sindamba haiba workshop ama ngasidagi Pandit Loisang ge palace compound leba office ta hudokre thoram aduda JN Dance Academy gi director Pukrambam Bilas Laifam Sanguba Lakpa Cherak Loisangi Chingtham Prem Kumar Manipur Pandit Loisangi Salam Ibom Jaluwang amadi Yangabam Tomba Maitai ga loinena atai atopa Loisangi mioi singsu sarukyakhi
Thoram aduda Manipur Pandit Loisangi Secretary Ngangbam Ranjit Mitay na phongdokhibada Loisang asina numitara mangani chupna sathagadoriba sintak sindambagi thoram lising ani kunithoi asi mamangdadi Loisangi maiba pena maibi khakta maktorambani adubu chaliba chahi asidagi Pandit achaubaga kupna munna tanaraba matungda lai haraubada kunai asigi kaitharakliba honglakliba saktam kaya asi yenglaga School, College, amadi University gi mahiroi Oja Singh amadi research tawriba mioi kaya marum yahan bani. Oza kaya na lai harau bagi maramda hauzik fong liba lairik singi manungda tiba fonglaroi deba maiba pena amadi maibi gi chana lamdang kaya guru singi mafam dagi tamlakpa lai harau bagi wari wakong aruba kaya marum lairi haina fongdoki. Manipur Pandit Loisang Maru Loisang na Sinja Langjariba Sindak Sindambagi Thoram Manipur gi Honglakliba Lai Harau bagi Saktam Singh Mangselelga Bunama Asya Khara Makhaidang Oirabasu Manipur Pandit Loisang na Sindak Sindamba Sinjaraga Adungai Manipur Pandit Loisang na Numit Tara Mangani Supna Pangthok Jagadoriba Sindak Sindambagi Thoram 2022 asi Mamangai Dadi Loisang Maiba Pena Maibi Khaktamak Tawjaramani adubu Pandit Loisangi Pamnon Paibiribo Oja Singh amadi Pandit Singh Loisangi macha manai sing asi natana atopa school college university gi chhatra sing Oja Singh researcher sing tauba chhatra sing kayamruk yahonba angan bagi matam yaure Oja kyana lai haraubugi maramda hauji phongliba lairik singi manungda kiba phanglaroi daba maiba pena amadi maibi singi chana lamdang kayamrum mapa guru amadi Mama Guru Singhi Mafamdagi Tamlakpa Lai Haraubugi Wari Wakong Kyamarum Lairi Dalit Sahitya Academy Manipur na Sinduna Athoba Singhi Ningsing Thoram Ama ngasi Manipur Press Club da Pangthokre Thoram aduda Ukrul A Sigi MLA Ram Muiva DMU gi Vice Chancellor Professor Nongmaitam Ras Mohan Wangkhai A Sigi MLA Thangzam Arun Kumar Dalit Sahitya Academy gi National Secretary Y Mahendra Kumar na mayai tangban lauduna saruk yakhi Thoram aduda tongan bahiram dalaiba mioi kayada award sing yenthokhi Dalit Sahitya Manipur chapter gi member Dr. Sabitri Kuman na phongdokhibada Thoram asi All India Dalit Sahitya Academy gi branch ama oina pangthokpani mahaki matung ina Ishwarna aikoi pumba siambi bamatamda sakkuchu khetna siamlabasu aikoi pumba amatani haina phongdokhi amadi thoram asigi manung channa Bangkok amadi Nepal da yenthokiba awards sing da COVID na maram oiraga awards sing lobo chatpa ngamhodaba sing aduda awards ase khutsinabani haiki Matamamada German da Italy da Greek da Solfon manana manapi mato adugumna Dalit Sahitya Academy asina aduguma thangda haibami adagi phi sabada haibami uthi yongbada haibami mi phanabada tauba asigumba makal mathen ekogi lairiba miyoibasi asigi manungda magi hiram sing aduda part oibami sida national award international award masigi aroibada ekoina adugumba Bangkok ta haugibada tauba adugi damakta moi chathaudaba kambu singase award pijagani aduga Nepal gi Kathmandu da tauba national award international award sing asida chathaudaba COVID na nadana chathaudaba sing adugi award enthokjagani masini ekoi ngasigi thauram Psychiatrist Dr. Khangembam Robindra Singh da mahakna pukning wakhalgi anaba sing nisana laichuba amasung masigi layingi maramda ching amasung hunganggi miyamda pak chawna haukiba chahi tarukrom asi khanganduna amasung layingduna miyoi kayagi punsi kanduna lagliba asibu sakhangbiduna Dalit Sahitya Academy Thailand na chahi lising ani kuni thoigi oina International Award Indo-Thailand Friendship Award 2022 pirakle International Award asi ngasi August 3 lising ani kuni thoida Manipur Press Club Imphal da pangthokiba athoba singgi ningsing thoramda Thangzam Arun Kumar Singh MLA Wangkhai AC amasung Professor Nongmaitam Ras Mohan Singh Vice Chancellor Dhanamajuri University na kutsinarapani Dr. Khangembam Robindra Singh asi Thobal atokpam makha lekaidagi laikhidraba Khangembam Tomba Singh amasung Khangembam Ongbi Thoibi Devi anigi ani shuba machanupani aduga Zina Khumuk Chamgi mapuroibani Mahak Hauzik District Hospital Chandel da consultant psychiatrist onya thaupubaga loinana Manipur State Mental Health Authority ge Chief Executive Officer cum Member Secretary onya su thaupuriba Dr. ni Kwakachal mayai koi bi mamang laikai digi Thangzam Josikanta Maitaina International Social Worker Award laurakpada Mahakpu laikai asigi Community Hall da taramna okre
Mayai Koibi Mamang Lekai Development Association Sinduna Pangtoki Betorum Aduda, Manitrongi Chairman Su Odiba, Patsoi Constituency MLA Sapam Kunja Keshor, SNO, Department of RD and PR, KS Ibo Choba, National and International Awardee Ibo Tombi Kuman, Kangla Maigi President Y. Leruk Lema, Kanglai Imalu ke President R.K. Sanahanbi, ex-cooperator Ward number 10 Salam Tiken, MDU ki Director Pebambir Kumana Jungbana Sarukyaki. Thoram aduda wangang bada MLAS Kunja Kesorna, Zosikantagi Lakadaba Punsida, Hena Mai Papa Mi Ama Oirapo Oisinu Haina Fungdoki. Particularly with that in Purun have the Badum wa and an analytic. It's so not before the Koisi, other way is for certain population. See, Miranda, Yahorum, the man, Abire, Nation, Miracle, I took them like Bandarasu. A bunch of Tonga play, which Sinati the woman. Sikana say, Margit Lakadra, Sida, and a particular role of Pukaba. Aruga Manga, in the book of Jisida, Manipuri, Lang, Niger, Sunday name. Masih sung-sung drama menuju kepada dia ke asal Russia di Sora dan bisa advise tamjaga. Dalit Sahitya Academy na environmental activist Manikanta Mutumda National Citizen Award kutsinyarakre. National Award adu hawkiba July 19 da Nepal da pangtokpa conference amada pikrabani adubu Manikanta Mutum masagi anaba kudungcha da bakara leibadagi lahongdaba adu ngasi Manipur Press Club Imphal da athoba singi ningsing thoram ga mari lenyana pangtokiba function amada Wangkai ASG MLA Thangzam Arun Kumar amadi Professor Nongmaitem Ras Mohana kutsinakibani. Award adu fanglapada Singzamai 360 team, Karam Awang Lekai Young Club, Karam Apunba Mayra Paibi Lupna Harauba Fundokre. Thobal gi District Administration na hayang ayupung mapal minute kuntra dagi Thobal Deputy Commissioner gi Office Complex ki Counting Hall da miyam gi numit pangtok na ba sem sabat lo dingi ahom suba iray numit ta pangtok pani adubu handak General Holiday tabana maram oiraga numit ama yekhatlaga pangtok na ba hotna bani hari. Miyam ginamit asi apan balay na mapungfa na pangtok na ba sel amaso district administration kuding da hangduk na tamli. Masigi damakta miyam ginamit.tvl@gmail.com haiba email ID ama hangduk na tamli. Masida miyam giwakat sing adu tha kudingi ahom suba iray yogadaba numit humni wa lingay da tharakadabani hairi. Tongan ba department singi district level officers DLO sing nasu numit asida miyam giwakat sing adu Tanaba amadi tabak ta ontok na ba sem sare amadi kudak ta loishin ba yaba tabak singdi loishin na ba honagani hairi. Thobal gi Deputy Commissioner A Suvas Singh na fongdoki bada district asigi miyoi sing na numit asida makoy gi wakat sing amadi pauktak sing adu che amadi marili na ba che changa konana iroga pisan birak na ba hairi. Manipur Technical University da wakhait ba ngamdaba wathok kaya lairingay marakta state reservation policy ngaklamdaba financial transaction da maming laitaba firm da maram chadna sel kaithokiba amadi examination system da aran ba asobe kaya chatharamba SSUM na technary tasengna higher education ki makhada lairiba Manipur Technical University MTU amadi Danamanjuri University DMU anigi assistant professor teachers cadre amadi non teaching staff long na bahot na bada 200 points roster system gi reservation percentage state university ani asida kup na nanya bada MTU dadi salak saramle MTU VC appointment UGC section 7.3 ki niyom kangon pumna maktugajuna lana nampuda lengak na hapchin kre haiba asi leibak miyam pumbana thoidok hentok na khangi adubu leibak thibadi chayet na riba wathok asibu matam chana achuma puthok tuna lengak na leibak miyam da thamdaba asina education da corruption amadi nepotism chaw na sathare haiba takle Laipak miyambu babeshur tongbram koba oza amana hanjin lana lamjing dina puna bahot na ba lengak na tuminya lesin ba haiba asi aran ba tawbada lengak na phone na kan khatle haiba asi madi mayak sanghanle PhD tawbada mari leina ba department dagi ayaba lawram daba fraudulent oiba misconduct chathaba moral amadi integrity laitaba incompetent oiba oja amani haiba sisu mayak sangna lengak na khangi MTU manung da thok liba aran ba soiba sing asi chum thok na ba mahairoi lup kaya na mamang thakta khongjang kaya changsin khrabasu waroi sin thamlam da ba asina miyam na mahairoi lup sing dasu thaza ba mangbagum uri ba asi SSUM na democratic oiba khongjang sangsin dina achumba puthok ta ba yada bagi tangai fadaba lakli MTU da wathok oirak liba
mamang oirliba sigi mamang da tadun leire leipak amagi isu kaya asi ngasidi leipak miyam gi marai baglep ka doriba technical university amada asumna aranba asoiba kaya tawriba sing asi chumthoktuna matik jaba pakhum lengang na pibaga loidina aranba tawriba sing asigi mathakta chap jaba action lokhatnaba SSUM na lenga ki pukning chingsinjari pawgi marakthakna break amamuk lominasi break mentung teram nokchari makhataba pau pizari chahi asaki November da pangtokpa yai hana panauriba Manipur Sangai Festival lising ani kuni thoiga mari ledena thanga kendra gi manung chenba moirang khunauda Heritage Park samgat sagat pagi thaba khumang chauksina changsinli mafam asi yongna jangna balambi moirang kumbi ro tagi park yo balambi kairian fabi dagi park fawbagi lambi amadi kwakta dagi park yo balambi sing ayamba semba losilakli park manungi miyam laklaga pothafam footpath nupa amadi nupi gi washroom museum furup kaya gi yum gi design miyam gi changfam thokpham ningthina sem saba hotnari chahi asigi festival asi top mawung ama oibi yai haina miyam na panari Manipur Police Commando singna lo na yadaba pothok tamak pabiyu lo na yaba poti mingsat ki damak award fangnaba ki damak khalaga khangdana fabiganu atopa busu mingchathian biganu police commando singbu miyam na awang bathakta ikai khumna zariba asisu manghan biganu haina Rehal Perfumes ki proprietor MD Hussein Ahmad Chaudhuri na Hafiz hatta da leiba Rehal Perfumes ki outlet ta paumi singda ngasi phungdokre mahakna makha takibada haukiba me kuntarukta kwakta da leiba Rehal Perfumes ki factory dagi Hafiz hatta da leiba outlet ta cha chandal u machet cartoon mari khakpurapada ngang khalawaida Bisnupur gi commando team amana fakhi Forest Department na piba che chang sing yeng halagasu pung ahum mari rom detain tawraba matungda amuk DFO office Bisnupur da sinakhi adubu DFO Bisnupur da verification tawraba matungda Rehal Perfumes asi Forest Department na masak khangba company ni haina thadok pirakhi mahakna police sing da che chang sing yangna niyom chumna thabak tawriba sing khangdana hekta fa bapun ba tawbiganu haiki Rehal Perfume के आउटलेट हाफिज हत्ता लेबा अदु मफम ताना प्रचार पने कार्टून मरी का टेस्टिंग की दमकता मदु की पोड से बिष्णुपुर पुलिस कमांडो की टीम अम खगना डिटेल्स तो भी रहेगा मसी किसी पुंग अहम मरी गुमगी चांदा लोबिरे को मतुंदा मसी की इलीगल पोर्ट नि इलीगल प्रोडक्ट्स नि अदुना फॉरेस्ट डिपार्टमेंट सिनक्रो हाइदना पुंग मरी मंगाली मतुंदा मखोइना सिनबेरे अदु की मतुंदा की फॉरेस्ट डिपार्टमेंट ना फजना वेरिफिकेशन तौरब मतुंदा मसीगे पोचे Rehal Perfume register तौबो बोदिनी मसीगे से अचुम पोनी हारगा पोचे Rehal Perfume के प्रोवाइडर yang sinajabire department government gi ayaba yauraga niyom chumna thabak tawjariba akoida Manipur Police Commando singna makoi gi minchat award phangnaba haiduna Thobal Kendra ki manung chana leiba thokdam irong thokchom awang lekai diki thokchom manihar chahi humpunipal gi imung manung gi awabada mateng oinaba ngasi kangleipak news yang banglup ki NTL Manipur na lupa lising tara manga amadi jana thaknaba polam sing mateng pangkre ningsing bayai thokchom manihar lambi khudong thiba accident amana maram oiraga oi thangba khong na makak khibadagi ma ki pokchabi machanupi chahi kuni thoi surabi thoibina lekai gi afong afong ba thabak suduna imung manung puri Kairak Muslim Social Welfare Club ki sanaroi singi award pasing lenina ba social worker salam danabir luwang na club asida selgi mateng pangkre mateng pangba atuda KMSWC gi secretary MD Abdul Muhammad na
District Sports Association Kakching na sinduna pangtokadawriba tournament singda saruk yana bahot na bada achoba senfam ama chongbadagi KMSWC kairak ki member singna salam dan nabir luwang da haizaru badagi mahakna selgi chawraba mateng pangbirakpagi damakta thagatpa phongdokhi. All Ziribam United Clubs Association Azukagi Lamlen Babupara Ward number 5 Talaiba Office Sangfam Oiba Amadi Ziribam Municipal Area Ki Yamnamaru Oiba PWD Road Asi Matam Sang na Government na Sabi Dabadagi Ngasi Azukagi President na Luchungba Timna Ziribam Uchat Honda Laiba Railway Company PK BIPL Amadi Hilga JP Pradhan Ki L Somorendro Singh na Mateng Pangbiduna Nabi Sanjin Kray Mateng Pangbirakiba Company Anibu Azukagi Maikaidagi Thagatpa Phungdorakli. Sonapur GP की प्रधान मेंबर का रूरल डेवलपमेंट ऑर्गेनाइजेशन सोनापुर की मरकता लाइरिबा चयेनबा असिना जॉब कार्ड की थबक सुजरिबा सिंगदा अपन बपिबिगनु हाइना ngasi जिरिबम डिस्ट्रिक्ट के बाबूपरादा लाइबा CD ब्लॉक ऑफिस दा पांगथोखिबा पाउमी सिंगा उनाबा अमदा सोनापुर GP जॉब कार्ड होल्डर एसोसिएशन की वाइस प्रेसिडेंट सुकुप उदिना फंगदोक्रे महागना मखाताना हाई हानदी जॉब कार्ड की थबक सुजरिबा खुदिंग makna matam chana masa masa gi bank account da sen changlami adubu listing ani kuni thoi gi marak asida pradhan member amadi RDO ga chayet na ba ama leipetagi job card ki thabak suba phangdrabani maram asina athubada maikai anina yanaba puraktuna job card ki thabak suhalu karigumba numit taret ni gi manungda yanaba puraktrabadi job card holder mayam punsinduna logi matung ina khongthang kaya lokhalakani hakhi Paumi Sangha Unaba Aduda Sonapur GP Job Card Association के President MD Nizam Uddin Amadi Sonapur GP Job Card Holder Association के member सिंगसु सरुक्याखी September amadagi taruk fauba Kerala da pangtokadaba kunmathoi suba Junior National Championship da sarukyana bagidama takyel dalaiba wusu holda ngarangdagi pangthorakiba selection trial ngasi loshin kre trial aduda Manipur gi district ayambadagi sanaroi kaya sarukyakhi Committee asi hek sem kibaga matam kharagi mamangda sub junior chatkre hauzikna junior national championship ki sem sari Kolkata da pangthokadaba national championship da saruk yagatawriba sanaroi khuding maktasu association gi marketing yaifa mangol piki Ngorang dagi hokiba chama kuntramathoi suba duran cup ki ngasi Kolkata gi Kishor Varati Stadium da sanakiba Group A gi match amada Bengaluru FC na Jamshedpur FC bu Panjal ani amada maithi bapi kre Bengaluru FC gi goal ani adu Captain Sunil Khetri na ama kunhumdoi suba minute chanki amadi Roy Krishna na yangkhaitaruk suba minute chanki Jamshedpur FC gi goal aduna Rishina humpumathoi suba minute chanki Panbayai Ngarang sana kiba group asima ki match amada Mohammedan Sporting Club na defending champion Goa FC bu Panjal ahum amada maithi ba pi kibani Guwahati da laiba Indira Gandhi Athletic Stadium da sana kiba group T match amada Odisha FC na North East United FC bu Panjal taruk sino da thoi kre hayeng match ani laigani ahanbada Mumbai City ga Indian Navy ga nungthilpung ahum da Kolkata gi Salt Lake Stadium da sanagani aduga amana Kumannapak Stadium da numidang wairam pung tarukta Manipur gi Neroka amadi trauna lamba tawgani Loisilakpada maruibe paw mohana pizari Defense Minister Rajnath Singh Army Chief Kalonina hayang Imphal da lakadauri lambi chatok sa sinda ahong bakara laigani Imphal da sanagadawriba jama kuntramathoi suba duran cup ke Manipur derby gi yenglaga hayang half holiday lauthokre complimentary ticket piba hokre M Suna Neso gi makhada awang rangpok lamdamda ILP chanahandu CAA do ohaina khongjang sangsing kre Yairipok ajad golai digi kaichal manri fau bagi lambi siambi da bagi mayok da matam kaktana lambi tingjin kre
amadi Jama Kuntramathoi Suba Duran Cup ki match singda Bengaluru FC na Jamshedpur FC bu ani amada amadi Odisha FC na NEU FC bu Taruk Sinoda Maithiba Pikre. PONYTV ki Prime Time Manipuri Pau Meeting Tabiri Basingbu Amukana Kurumzari.